ISTV Kanglei Paki Mani Mereng Tabir Bapunamakpo Ahan Bamaktada Adongi Hot Arumlana Taram Nokchari Nasi Quina Kanglei Paki Mani Oina Miam the Kusin Zagadoriba Ozasi Classical Music Lamda Sangit Sastra Lamda Miamna Toydo Hendona Sakang Naraba Oza Sandram Honi Ozabo Han Bamaktada Taram Nokchari IBM Oxari Oza Aquina Budi Ozagi Lefom Sekangasi Langzingi CRPF second gate the luxury Koza Oza Sidadum Labirum Labala Hana Karai Pona Pomlam Karai Degino minus the lucky even have the hype. Funny Aigi out of Pomsi we Wogai Kendri Manusar Liba Wogai Lamdai Muhaina Kangi I don't know Sumai on my Mega and Tombi I do Daisy Poksavani I do Kapsing Music College Sahi Kungani Ban Music College assistant teacher when Spur Padagi from promotion to the vice principal Baukaraga Sahi Kunipan Mapung Pan Sabuk Zaramaga I Langjing Sherpet Game Gate number 2 is home day in college Silaksa given. No, Cam quick as from the lucky. Sahi Kunga Umdoram Suzere. Was the Levis? Ahoy. Oh, Zado Shagi Lamzida Zana, what is your opinion? Zagi Hamada Zagi, Imabagi, Ming Aduga, Sinauka, Subibino, the Yumpalagan, Luna Bigi, the Sazing members I have to do. I Sagi Ming, Yumnam Sandram Hall. Adugai Popa Baba Mingna, Yumnam Bokul Sing, Adu Imagi Mingna, Tamango PTV and Kawi. I guess now she coin Piba Terrain and Havirami, Pupuna ICP, and Pupuna, she has a quarter of Tumbazani class of Lightagi. And then Tumina by Ganga with the Hona. And Pupuna Hiramada, Manungon Hina Amaleki, Yam, Quahan and Kanabonka. As he Matakai Kango up in my Namasi Hai, in my Makada, Madungon, Madun Makada, Manauton, Adi Makada, Ai, Adi Makada. Aquagi, I Nabatim Lady, and Dama and Amagosi lady, at Puno, she appoint Marie Hingeri, and Ningon, Marie Ningon, Maidon, a home massacre. It on me, send a pin, she told me, go on, lady. Zagi, Pala, the Hotagi, Angansing Kake, when I believe have this happened. Oh, I Hoji, Young hit over see the city. I Sanipan shared with pension long later, and Manoni Pa, to my head, tongue of Buduma. Make it hope private tabak to Sally, Mao, assume the later. I don't Mohoy any Catania, Muani Matata, then when they go in the San PM Catan boy. I don't mark Luna becoming fun bigger. I give when a margin is now my Ningola Papico. Young Kendra Smana, a week. Oh, Hazum lady called a holy lady. Zam Zagi introduction, President PB Bagita Makata, Makata Coin or Zagi, Sagi Lamzi, Ozana, Pring, I say Kamushu, but the Gilamzi, the luck even. Matam Dugidi, my koi, Matam Dadi, Kungandali Bagoi Baga, Makoi, classical music and Biba was asking a she, Bart Canes and Bitapilla, Crowdray, Mood and Makoi Tolpa, Matam de I koi Pau Pangare in Palga, Palpau of the Gi, Koi was asking. In party class, he was watching Tabla, he was watching the crowd of Mukambuse. I couldn't go in Pala, Korkanda, I could catching the one the sticker, catching the young way, car and when Pulakana, Taura Coina, how many put Hindustan singing Vidal, Hazana, with him Habidal one crack. So my dog, the Coina, Sam Kalakan, the Koshi, second year for Skasitan me. Was Madame Dre say he is I only behind the boy. Was only say I say the most, say the most, I only behind sorry. I am Bangang way poke way home of war when I have. I do can tell them they call him Madame. Say he, Madame to say Kunga, telling Pan, Kuntana, Toromani, and Tank Tammy Hoidi. And my Tawi, I do I call Kan Kaxing music college, Ekona, Car, Manipuri, Hindustani, and get happy Jalo have seen in Kalaga. I go pounder. When the shoe I talk to Jerapani. And my Toga say Kunipan. Let where a maga is the lucky one. Although Zana says that Tambi Pomatum, the Ozakanakanagi Makata, the Tambi King was I had a Tam Jerpasi. I was a Hatam Jerpasiana. I had a young man like that. I do I go sing Am at the Palavada, some classical music is Sana Samgi, Wopsakazana, like his dressing and me Maka, the Gi, Bazarmia de Guinea. I do classical Guruni, Masi Equina, Carl and Givo Zawani Japanese. I do Tatagi Kona Pasapiba. Yum the Korokor Tam Jabani. I think like music in the Asia, Marangomda, and you hold me out there in Parade Rekanda. I know what he like the Pegu in Baharishi. I should
tammi light music tammi aduga 1979 da hojiki Kaching Music College da principal puriba Sri Mim Navgwan Sharma se ma ga ai si part khande sang bitebal lakhul sal lakhung satna application law de dia do bani na application law chali adu halaka dai na sai semak tai ni diwon san radio is pass to ni adu matang matang sim sai sakna sing ba ko la sim ai ngi jabani hoji su sidai ai ngang sing lakpa ai ka si ngang sing lakpa ni ke manungi kari ke apa ba kamu sing en sing pan sum tambiri sai se hoji liap tan tammi hajiri ba oza adu oza na lam jida lakpa matam da kwa habidi oza se jing mayam na isai gi oza sakhang ba ma oire ko za adu oza mayam gu mayam loine bire adu oza na thengna gi ba matam da thengna gi ba awa nungai kitang mayam da tambi ni habidi isai je tamba hogalak pa da gina isai gi oza ma oine na ba honar ko da oza na thengna bi ba awa nungai mayam di thengna ram do ni ko za adu mayam hairo kitang kaw dam bi ma gi horuk pas de khoi gi horuk pas de khoi wogai da har ga di wogai la mi su dum hayeng ta bi dori ni si raboni dai dum ai na anam kan jabani na tal pora ne khoi gi tumba gum ban sa bi jan tram le masi pur chau kan da lo ta lo yera ma kang si ai go ga khoba khung gum ba usen khung jam bu kan kharam ta wi poni matam du dai dum ai dum thara dum chali sal dum mai dum chali college dum chali ai sai ta dum chali samai tong ne khang ai ja ja thena yawana sarai ma ka su yogi ani cycle thau sa ba ngang tam bi ne sing ba thon makhan ma the awana si am thena ra khare tong thom khan jam thena rap jan adu ai win sum kan jab dai di ma theng ja guru sin nang fail ware nang as naim da sun hangro si bhara ko len nu bhara tin sar kan tong na saw ma ai ma fail ba talim ni sahi jai a subject ni fail oi ba kanu ga ai classical su fail ware for ya bisar no ram da si da radio su fail ware ani function rum jagi adai sahi olak pa da ai se kanu cha sare bhat kan de la khong da hoji ki bhat kan de si se lak tana noi Kaching Music College dogi impression sari we law ro noi lao adu hari bin bisida ko soden pi gani mo telegram tori matam telegram ngak tani telephone lei phone te telegram to par ka nei pa na taru ka tong de di Kaching mayang hi alam ne adu di wogai de han ko yu ja wori badu sandam phone poro loan sima phajan toi hindi da aduna principal puriban ko sarma ga ko ni sal salaga impression puro la kan da ade gran ka lawna college si huji pho hing nei si sumai to za yo nungai je oza san mo na thengna bi ko wa ba mayam su tambiri ko adu mayam na su oiro du ni kan haibi na ju dum yam de no za nang si budi mayam na sakhang na ba ma oira ba matam de di ye khai thingai ba ni khang di nong na ba ni khang de adum thengna bi bra du ko chani lam na mu se hui ka khong ru si yaw jai ha bi ya dum sakki ba saw ru ya da ai gore si mo na ka tor bu yaw ye ba adu ai dum thara dum sakki ba si nei tok ye ni adu za zan ihan hana mayam na sakhang ki ba zan ihan na sakki bi se matang mayam da khudul tam ji adu kui re bani hui sakung ngam da khang de ari sakki ba di lei ya la na radio gi am sakki ba sei et ho bu sakki ba adu moi de kau sang kau ra jan da adu ai si ai na sum khan ja ba da ai gi sirwa maru hai ga dra yam ba hai ga yam hai tai ai ga jen bi jen Kumar Sharma se ai bi on mo tawi mahak na koi gi program executive na pham puri ngai da thagi se na koi mera thagi se ma ka ma na pothong pi mai ga sina koi gi Indra Kumar Haisam Brai na nyunam na kai dia man i bani adu matek am thang ai ngang ge adu mangai re adu khanau hi adi adu khang te ang ja ge nang di kau khrobai lak pa si mera tha hai bani nang di kau khrobai lak pa si mera tha nang di kau khrobai lak pa si mera tha थाबल दफम दुना इसी खुनगानी थाबल दफम दुना इसी खुनगानी मेरा गिथाउ मई येंगनी हायरंबा लागतरे नाहाती ngasi नंगी काउप्रबोय लागपसे मेरा था मेरा था yang nuai je oza na sumai nei sei ma mayam da khudol tambi ba ado oza na sai panbi ki bada sei sak ba hu dingai da oza na panbi ki bada oza na sei si all india radio da sakki ba sei ne na haibi ki ko za
ado isai je all India radio da dum ozana he apply to boga dum sakbak phangibra aduga karmain to gibno sig struggle dum kai su khudong tinga habdi awa ba kem thengna dum sakbak phangibra koi gi manipur da do karmain to gi sig adu di akoi program executive oi bai ga ke mu sibi bin dum thagi sei wona dum pi ro bani adu dum sakse gi ni to ba kai to kem le ta wa ai hen yam ngoi jagi mayam da dum kanu oi karnina sum mar muk da koi gi sangai se ne da khongi ga haibis dum haibir pi yo kana kana mo mai tak pi fu yo gi hajeri adu le rang rang khali ado ozana mayam ma sei sakpi re tambi re ko ado ga ozana mayam mi gi lam da su mayam ma ozana sakpi re bo satpi ram gani ko za adu da kai kai lam da sappi gi bage adu ga thengna ra pa wa ngai khitang thambi Guwahati Doodasan da ikara doba waki habadi sain ahan boy bani na itom da kasat bani na madung ngamna hona bata leifam mai Manipur basti dai lena hona bata lal kau bangang ma di akwa DTK gi mai gi help to poni pam le dami ma yum ji thire mo de le ga i nonga de recording tawe man tong to ga i sai ahum sakhi Guwahati so koi londa koi Manipur lon sakhi adi matiam tai ngang jage Momo pa nung si mai thong loi dam quy re uki da ba momo pa nung si mai thong loi dam quy re uki da ba tha jayam le uki da ba momo pa nung si mai thong loi dam quy re uki da ba sumaina hawi makok to aja na Guwahati da dumani sei sapa matam du da ko adu mayam na dum sei je phajai na dum habi tabi bra lon gi matang da kai problem lei bi bra kamai kai the problem le te moi da harau mi sai ne ngor yam harau mu khong tu mu ko tawi moi adu paisa su marang kan pi bire adai lo palising manga le me sing manga le mi moi drop in tharak na adu main taw nai sak sakhi hoi aja gi sei gi koina ngasi una jabala is classical gi aja gi sangit sa koi shastra sangit ki maram ji da aja mo ina leibu gi da makona sakhang lak sabne bo da ado koina khang da bagi hang jab ha tare modern song ana malai ko matam sei na siga classical music siga kari khena balai bage aja khena ba sai sakshi khena balai adu rag base to ba haina musu lei ai koina classic de tamye posina maside apply tawga kujene momo no ko sakri rag base ni koi raga base to ba rag de base to ba siwan sangari sat siwan kagari siwan kungun hem sing base masi khara adum lei adu khedang kheni adu mate amtang khoi gi classic gi form sida khedang ai hajage masi PBR course ki koi gi darbari kanhara gi haibara ga du adu gi sora khen mate khedang ai hajage pan amtang जो गुरु कृपा करे जो गुरु कृपा करे कोटि का पाप कतत फल नमो कोटि का पाप कतत फल नमो जो गुरु कृपा करे गुरु की महिमा हरि शोभारी गुरु की महिमा हरि शोभारी वेद पुराण सब ही विचारी ब्रह्मा बेचरते पलसी नमो जो गुरु कृपा करे सिनी क्लासिक फॉर्म जे अदु मस्ता कोई सारी का मलवन खोपा तौना तान का हाय तो सारी मयाम हाय खोतना कोन मदि अलंकार मयाम हापे याय अदु ओजा ने इसै gi oza ma oina leibirabani na ko oza khoi gi modern song je khoi matam isai siga aduga classical music siga ani sida oza na karam mane hena lumna lobi ge bage ani si ai bo hai jo di masi lu bu sam mane hai ningi aduga khoi gi value mo tas tori si masi khoi gi leng isai sidai sum thijarak pada ai not sangkit on su tamjarami adu pala ga thok nai wang kai me hun pakta droga puja ta kai al amra torgai hi kotan kingna droga puja gi nat sang si sakjarami lai se sakjarami hajeri ga adu ga sum pa kan sum ai khangjarak pada ma si sari ga meoba classical music ma si na value khara ler tawrai khanji maram di sari ga ma si yaw dia da ba ai not sangkit on yo si yam ko tam khan na re phok
ต่อปกางมือสารีกับมิถิกเลยอันนี้เป็นอาสูสารีกับนี่ให้เจริบะอันนี้กี่ไม่บุ้งสูสารีกับนี่สารีกับนี่เอาตัวปวดเลยทีอันนี้มาสิก็ใช่กี่คลาสสิกมิวสิกมาสิทำมาสิดาร์การไว้แบรนด์นะไอ้หมดทำอย่างงี้มาสิเห็นวัวอินทำปะใช่ฮาริพอตโต้ปากกากันเห็นขนาดนี้นั่งนะไอ้บูไฮน์สันจะทุกปานบัตาบันนี่สิปอร์สิทำมันจะนี่นะคลาสสิกมิวสิกสิเขาลงนี่มันฮารอนสิงดานัดสังเกตวัวเรซูคนนึงใช้วัวเรซูคงจะมันวัวเรซูมาแต่ไม่ใช่แค่ขลักซูเขาเกะขังเกะเห็นขลักดีว่าจะเอาไว้เกะเขาเกะขังเกะขลักดีมาสิคลาสสิกสิขนาดตั้มบีบะในนั้นภาษีดาร์การไว้แบรนด์ไอ้วันทำจะนี่ยังพอจะบอกว่าฟอมดีคุยกับจานะทำบีบเซมีอิงตาบิบเมียนสุขังจินบัดการกระดับหายบัดตาเลยคุยกับอิเซกิโอจามาโอ้ยกับอิเซกิลำจิตาไม่ปากหายกัดตาระกดีคลาสสิกมิวสิกสิเมกเซนขังบัดูยามนมารู้เองนะหายบีบนี่โอจาอย่างน้อยเจโอจาคุยกับมาคัสต์จะป่วยนะโอจาฮัจิการกีฮกลักลิบะนะฮาสิงนะเอาจิวจิกจันนรีบะเทรนส์แต่สักลิบอิเซกิมาองเซโอจาอินะฮานะมามันดิกิเลยอะบ่โอจามาโอ้ยบีนี่นะกว่าฮัจิกแมนฮกลิบะงานสิเนี่ยเซย์โอจาปามบราอะดูก็โอจาสเตกัยหมดเลยบีบะเกอะดูอย่าพยายามขันบราพัดเตะขันบราดูการมองแล้วก็ดีเลยแล้วก็ดีสุดต่อเฮียนะพักกันนี่ก็ขันบราเลยบีบะเกมาเสียไอ้บ่ายจะหอดีมวยตัวนี้สิพัดเตะให้บีอาเตะหัวจิโรคส่งให้พุ่งจะกันช่วยป๊อปมิวสิกายสุดเลยที่โรคตัวสุดเลยโรคส่งที่เตล็บสักปะจำมากกว่าอังกฤษส่งกันแต่เนี่ยให้เจริญอันนี้มาสิชูสารีก็มันจัดบ่ปนอันนี้สารีก็มาสิปัตตาร์ที่ดีบีอาเตะอากาศกุมันเองวังที่ดีอาเตะอันนี้โรคสักตาร์สุอันนี้ป๊อปซิงกิ้งไว้ตาร์สุมาสิล้วนมีเอาที่อาเตะใช่อาชีพน่ะมาสิทำจะนี่ดูว่าเขาจิกตั้มมีไว้ใช้กี่คือตั้มจะจะไม่เอามาสักไม่เอามาตั้มบีดีกว่าสิ่งก็ดูว่าไทยน่ะโอซาหิน่ะตัวโอซาจิงกี้โอซากิมาทักเลยว่าโอซาจิงดูก็ตั้มปะดูกิมาองดูก็ให้บดีใช้ตั้มกิมาองเจกรีแค่นั้นบก็ดีเลยจ้ะเอาตุ้มให้บดีโอซาหิน่ะไทยน่ะตั้มปะ knowledge ตุ้มก็เลยมักสัตว์จิงตุ้มฟังบ่โอ้ยบราดูก็แค่นั้นไม่เอามาจุเลยกันนี่นะจะได้ลอยน่ะบดูแค่นั้นบ่เออก็สู้นั่นตระก็ประชาพิบดูแค่นั้นบ่เออก็สู้มากี่แค่นั้นบดูกรีเลยบีก็ค่อยกี่ว่าจะกูรู้ขันไม่นิยมสิที่ไทยนั่นเลยอันเฮลีเดี๋ยวว่าตัวว่าจะให้คงของคนบ้ามีเนี่ยต้องเป็นสิ่งบ้าสิ่งบ้าชักๆทั้งภาษาใบบ้าตัวบางทีอันแค่นี้วันที่กินเนี่ยขาดสามเดือนฟิล์มตัวเองอันนี้ว่าคุยคลาสสิกทำใบชีทำดรกดีอาจจะวันนี้นะพอดูเยอะพอไปยารู้ตรงนี้ทำใบให้สิ่งคุยเรียบประตูปนเนี่ยใช้ชักกี้มองแค่นั้นไปถึงคนไหนแค่นั้นมันทำมาถึงนะวันนี้จบให้ผมไม่อยากจบให้ผมบ้าไทยนี่กินนะให้เดลีเดประมาณตัวก็สักไปใช้สังนี้มีมาได้ให้นิ่งบัตรก็สุด indirectly ตัวมาได้ประมาณตัวก็ให้บัตรประมาณตัวให้บัตรได้ให้ดูಅದು ಗಿ ಫಸಬ ಮಸುಲೆเลยತಮ್ದು ಗಿ ತಮ್ಮ ಇದೆ ಹುಜಿಗೆ ಡೈರೆಕ್ಟ್ให้ಬನಿ ಡೈರೆಕ್ಟ್ ನಂಗ ಐದು ಅದು ದೊಯ್ ಪಾಮಿ ಸಿให้นี่ನಂಗ ನಂಗ ಕರಿ ಖಲೆให้ತೋಕ್ತುให้ತೋಕು ಅಂಬ ಅದು ಅಕ್ವೈ ಇಸೆನೋ ಬಮ್ಮನ ಇದೆ ತಾಬ್ಲು ಐ ತೋಮ್ ಖಲೆ ಮೇ ಕೊನ ಅದು ಹುಜಿಗೆ ಮತಮ್ ಸನರಮ್ನಿನ ಅದು ಸಾರು ಯಾತಿ ಮೊಯ್ ಹಾರು ಯಾತಿ ಮೊಯ್ ಅಪ್ಪಾನಿ ಫಿಲ್ಮ್ ದು ಹಿ ತೋಸೆ ದು ಅಂತನಿ ಅದು ಬಸೆ ಕೊಯ್ನ ಫತೆ ಹಾಯ್ಸಿ ಹನಿಂಗ್ದೆตัวมาดูวัยพอดูไม่ยามยานบ้าตัววิบะสันดารนี่ยังก็สุดตัววิบะไม่ยามปั๊มน้ำหัวเนี่ยบิดมาซาสูไม่การเจริญบ้ามันตัวนี้พอตัวนั้นไม่อินกัมไปชาลักษณะก็ดีมาสูไม่ยามสิงทานเนี่ยสิงทานวิดีโอเนี่ยฮัดเดอร์เนี่ยเอาตรงนั้นจะเห็นยังไงหมดเลยไม่ยามเนี่ยยาบรมตัวเดียวนี่ดูงั้นใช่กี่แค่นั้นดูจากที่ตั้งทำวิวนี่งั้นใช่กี่ฮัจิกทัดตั้มมีแบบมาองค์สิลอยเนื้อบุตรอาดีทุ่มชาติไม่เอาลอยเนื้อเรื่องตัวนี้ว่าค่อยกูรู้ตั้มเบลตั้มใจค่อยมาตั้มเดียวว่าจะงี้เสียคนกีบันนี่นะอันนี้ก็ใช้สักวิเศษละโยกูรู้คริปาการะนะใช่ดีนะอาชีพสักปัจจุบันว่าจะโยกูรู้คริปาการะให้สิการะให้น้องค่อยล้นนะตัวปิวกายนะให้บุคคลเสียค่อยตอรุตีคนที่ว่าจะกูกินนะว่าจะเนี่ยสุชีก็ให้ตัวชนสุขยาสุให้บีเดผู้ที่กินดีนารอนดีหังกัลเล่ก็เอ็นต์อันตัวก็สิ่งหาที่โยกูรู้คริปาการะดีಅದು ಮಗ ವಜಾಗುರು ಈ ಕೃಪಾ ತೋಪಿನಿ ಸಾಂಬಿರಿ ಹೈಬನಿ ಕಾನ್ಸವನ ಆಟ ಹಂತೋಕ್ನ ತೋವಿ ಅದು ಖುತಮ್ ಬಿಖರೆ ಖೇನಿ ಖುತಮ್ ಅದು ಖೇನರಗಸು ಅಕೋಯ್ದಿ ಥಾಯದಿ ವಜಾಗುರು ಯಂ ಕೀಬನಿನೆ ಹೆತ್ತ ಫಾನ ಹೋನೆ ನತದಿ ಮುಂಗಾಲ ಸೈದರಿಮಿ ಯಂ ಥಿನಿ ngang ಅದು ಫಾನ ಹೋನೆ ಮುಜಿಕಿದಿ ಐ ಕೈನ್ ತೌರಿಸಿ ತಾನ್ ತೌಜರಿಸಿ ತಾನ್ ಥಾರಗ ಮಯೆಕ್ತಿ ಹಾನ್ ಹಾಯ್ದ ಮಯೆಕ್ತು ಸಿಸಿ ಹಾರಗ ತಾನ್ ಹಾಯ್ರನಿ ಅದು ಹಾರಗ ಮು ಸಂಜಮು ಪಾಲ್ ಸಂಜದು ಹಾಯ್ರನಿ ಅದು ಫಜನ ngang ಥೂನುทุนเมคอัพตรงทุนฟิลิปตรงนู้นสิมาซาไอ้ทุนเนี่ยอีเจสตรงนั้นป่ะตรงนี้ฟิลิปตรงนู้นสิคนจะใหญ่กว่าอะดูมันแค่นั้นคัดเลยเราไปช้าลงซะว่าจะกูรู้กี่ปีเมื่อกี้เอาว่ามันปีบุกเข้าไปสิหุ่นสิกี่ยามแค่นั้นเลยวิธีเชนสิยามพังนั่นเลย
ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯗꯨ ꯀꯥꯏꯅ ꯍꯥꯏꯕ ꯑꯣꯖꯥꯁꯤꯡ ꯂꯩꯔꯝꯃꯅꯤ ꯑꯩꯁꯨ ꯈꯔ ꯑꯗꯨꯝ ꯐꯪꯖꯩ ꯊꯥ ꯑꯉꯥꯡ ꯁꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ 500 piu ꯅꯪꯁꯤꯗ 2 piu 1 piu ꯀ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯇꯝꯗꯤ ꯏꯁꯩꯒꯤ ꯄꯩꯁꯥꯁꯤ ꯏꯁꯩ ꯇꯝꯕ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏ ꯇꯧꯔꯗꯤ ꯄꯩꯁꯥ ꯑꯣꯖꯥꯁꯨ ꯀꯌꯥ ꯍꯥꯏꯗꯦ ꯍꯥꯏꯁꯨ ꯍꯥꯏꯗꯤ ꯅꯣꯏ ꯈꯔ ꯂꯩ ꯑꯗꯨ ꯈꯔ ꯀꯩꯅꯣ ꯈꯔ ꯇꯧꯔꯁꯦ ꯅꯣꯏꯁꯦ ꯐꯧ ꯂꯩꯕꯅꯤ ꯐꯧ ꯈꯔ ꯄꯤꯔꯛꯑꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯐꯧ ꯄꯤꯈꯨꯝꯕ ꯈꯨꯡꯒꯪꯗꯒꯤ ꯐꯧꯁꯦ ꯌꯥꯏꯔꯒ ꯐꯧ ꯊꯤꯡꯒꯠꯄꯒꯨꯝꯕ ꯑꯗꯨ ꯊꯤꯡꯒꯠꯂꯤꯉꯩ ꯃꯇꯝꯗ ꯒꯥꯔꯤ ꯆꯦꯟꯄꯣꯟꯇꯦ ꯕꯁ ꯀꯥꯔꯤ ꯊꯣꯏ ꯆꯦꯟꯄꯣꯟꯇꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤꯗꯃꯛꯇ ꯊꯤꯜꯂꯤꯅꯤ ꯐꯧ ꯑꯣꯖꯥ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯣꯖꯥꯁꯤ ꯂꯥꯛꯄꯗ ꯆꯥꯛꯁꯤ ꯄꯤꯖꯔꯦꯗꯅ ꯑꯗꯨꯒ ꯃꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯄꯤꯖꯩꯌꯦꯕ ꯃꯔꯝꯗꯤ ꯚꯔꯥꯒ ꯂꯣꯏꯔꯦ ꯊꯥ ꯐꯥꯔꯒ ꯄꯩꯁꯥ ꯂꯧꯕ ꯅꯠꯇ꯭ꯔꯦꯕ ꯊꯥ ꯐꯥꯔ ꯐꯧ ꯂꯧꯕ ꯅꯠꯇꯦꯕ ꯄꯣꯠꯇꯒꯤ ꯅꯪ ꯍꯌꯦꯡ ꯂꯧ ꯀꯥꯟꯗ ꯄꯤꯌꯨ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯇ ꯁꯦꯝꯃꯤꯕ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯎꯕ ꯀꯥꯡꯕꯨꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯐꯧꯁꯤ ꯊꯤꯡꯒꯠꯂꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯣ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯕꯤꯔꯦ ꯑꯣꯖꯥꯅꯀꯣ ꯑꯣꯖꯥ ꯏꯁꯩ ꯇꯝꯃꯛꯑꯦ ꯑꯗꯒꯤ ꯃꯌꯥꯝ ꯁꯛꯂꯛꯑꯦ ꯑꯗꯒꯤꯗꯤ ꯑꯣꯖꯥ ꯏꯁꯩ ꯇꯝꯕꯤꯔꯦ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯇꯝꯕꯤꯔꯤꯕ ꯁꯥꯇ꯭ꯔꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯝꯕꯤꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯃꯁꯤꯡ ꯈꯪꯉꯝꯃꯔꯣꯏ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯇ꯭ꯔ ꯑꯣꯖꯥꯅ ꯄꯨꯊꯣꯛꯄꯤꯈ꯭ꯔꯒꯦ ꯑꯩꯅ ꯁꯤꯗ ꯂꯥꯛꯆꯕꯗꯒꯤꯗꯤ ꯑꯉꯥꯡ ꯈꯔ ꯐꯥꯎꯕ ꯈꯔꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯃꯣꯏ ꯅꯨꯄꯤꯁꯨ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎ ꯇꯝꯕꯁꯤ ꯂꯦꯞꯆꯗ꯭ꯔꯤ ꯑꯣꯖꯥꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗ ꯁꯥꯇ꯭ꯔ ꯃꯃꯤꯡ ꯈꯔ ꯑꯣꯖꯥꯅ 2006 ꯑꯗꯨꯋꯥꯏꯗꯒꯤ ꯇꯝꯕ ꯍꯧꯔꯛꯈꯤꯕꯅꯤ ꯁꯤ ꯂꯥꯛꯀꯥꯟꯗ ꯂꯝꯗꯤꯡ ꯂꯥꯛꯀꯥꯟꯗ 2006ꯗꯒꯤ ꯇꯝꯕꯗ 6ꯗ ꯇꯝꯕ ꯑꯉꯥꯡꯒꯤꯗꯣ ꯄꯔꯤꯈꯥ ꯊꯥꯈꯤꯗ꯭ꯔꯦ 7ꯒꯤ ꯃꯊꯪ ꯄꯔꯤꯈꯥ ꯊꯥꯈꯤꯕ 6 ꯊꯥꯈꯤ 6ꯗ ꯄꯔꯤꯈꯥ ꯊꯥꯕ ꯑꯉꯥꯡ ꯐꯥꯎ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯇꯅ ꯇꯝꯃꯤ ꯑꯣꯖꯥꯅ ꯁꯨꯝ ꯅꯤꯡꯁꯤꯡꯈꯤꯕ ꯁꯨꯝ ꯄꯨꯊꯣꯛꯈꯤꯕ ꯁꯥꯇ꯭ꯔ ꯈꯔ ꯁꯨꯝ ꯄꯟꯕꯤꯕ ꯁꯥꯇ꯭ꯔꯁꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯏꯁꯩꯒꯤ ꯂꯝꯗꯨꯗ ꯃꯌꯥꯝꯅ ꯁꯛꯈꯪꯅꯈ꯭ꯔꯕ ꯑꯣꯖꯥꯅ ꯄꯨꯊꯣꯛꯆꯈꯤꯕ ꯁꯥꯇ꯭ꯔ ꯑꯉꯥꯡ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯂꯧꯈꯥꯝ ꯂꯩꯔꯛꯇꯒꯤ ꯑꯉꯥꯡ ꯌꯥꯍꯜ ꯑꯃꯗꯤ ꯂꯦꯅꯤꯟꯁꯤꯅ ꯑꯉꯥꯡ ꯇꯝꯃꯤ ꯃꯥꯁꯨ ꯐꯖꯅ ꯐꯥꯎꯏ ꯃꯥ ꯍꯧꯖꯤꯛ ꯈꯔ ꯑꯃꯨꯛ ꯍꯟꯊꯕꯔꯥ ꯃꯥꯒꯤ ꯃꯣꯠꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯁꯩꯗꯤ ꯃꯥꯁꯨ ꯐꯖꯅ ꯁꯛꯏ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯣꯏꯒꯤ ꯃꯌꯥꯗ ꯏꯕꯨꯡꯉꯣ ꯑꯃ ꯀꯔꯤ ꯕꯥꯕꯨꯒꯤ ꯃꯆꯥꯗꯣ ꯃꯃꯤꯡ ꯑꯔꯕꯤꯟ ꯁꯣꯏꯕꯝ ꯑꯔꯕꯤꯟ ꯁꯣꯏꯕꯝꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯣꯏ ꯕꯕꯥꯁꯤ ꯂꯥꯛꯇꯅ ꯑꯣꯖꯥꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯄꯤꯌꯣꯅ ꯇꯧꯗꯅ ꯇꯝꯃꯤ ꯃꯇꯝꯗ ꯂꯨꯄꯥ 150ꯒ 200ꯒ ꯂꯧꯋꯦ ꯊꯥ ꯑꯃꯗ ꯑꯩ ꯃꯌꯨꯝ ꯆꯠꯂ ꯇꯝꯃꯤ ꯃꯥꯁꯦ ꯕꯤꯁꯔ ꯐꯥꯎꯗꯤ ꯃꯥ ꯇꯝꯕꯤꯔꯒ ꯃꯥ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤ ꯃꯥ ꯃꯃꯤꯡ ꯈꯔ ꯂꯩꯈ꯭ꯔꯦꯅ ꯈꯜꯂꯦ ꯐꯤꯂꯝꯗ ꯁꯛꯇꯅ ꯃꯥꯁꯨ ꯇꯧꯔꯤꯕꯅꯤ ꯃꯊꯪ ꯇꯧꯏ ꯋꯥꯒꯥꯏꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯄꯨꯁꯄꯔꯥꯅꯤ ꯏꯕꯦꯝꯃꯗꯣ ꯑꯩꯈꯣꯏ ꯃꯥ ꯑꯃ ꯑꯩꯅ ꯑꯥꯗ ꯂꯩꯔꯤꯉꯩꯗ ꯋꯥꯒꯥꯏ ꯂꯩꯔꯤꯉꯩ ꯀꯛꯆꯤꯡ ꯊꯥꯗꯣꯛꯄ ꯌꯥꯝ ꯐꯠꯇ꯭ꯔꯤꯉꯩꯗ ꯇꯝꯕꯤꯔꯝꯃꯤ ꯃꯥꯗꯣ ꯂꯈꯅꯧꯒꯤ ꯁꯦꯀꯦꯟ ꯏꯌꯥꯔꯁꯤ ꯃꯥ ꯐꯥꯔꯁ ꯇꯤꯝ ꯄꯥꯁ ꯇꯧꯏ ꯑꯗꯨꯏ ꯃꯈꯥ ꯇꯥꯕꯗ ꯑꯩ ꯁꯣꯝꯗ ꯁꯨꯝ ꯂꯥꯛꯈꯤꯕꯗꯩꯗꯤ ꯃꯥ ꯀꯅꯥ ꯇꯝꯈ꯭ꯔꯕ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯃꯒ ꯑꯅꯤꯁꯤ ꯑꯉꯥꯡ ꯁꯨꯝ ꯐꯥꯎꯏ ꯍꯧꯖꯤꯛꯀꯤ ꯁꯣꯔꯥꯏ ꯁꯝ ꯂꯩꯅꯤꯁꯨ ꯃꯥꯁꯨ ꯀꯟꯅ ꯐꯥꯎꯔꯝꯃꯤ ꯀꯜꯇꯥꯗꯒ ꯆꯠꯇꯅ ꯃꯣꯏ ꯐꯥꯗꯔꯁ ꯂꯩꯈꯤꯗ꯭ꯔꯦ ꯐꯥꯗꯔ ꯂꯩꯈꯤꯗ꯭ꯔꯦ ꯃꯣꯏ ꯐꯥꯗꯔꯗꯣ ꯀꯜꯇꯥꯗꯒ ꯆꯠꯇꯅ ꯃꯄꯥꯒ ꯇꯧꯔꯒ ꯑꯩꯁꯤ ꯀꯝꯄꯤꯇꯤꯁꯟꯒ ꯌꯥꯎꯅ ꯌꯥꯝ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯧꯖꯔꯛꯈꯤ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯗ ꯑꯩ ꯑꯉꯥꯡꯁꯤꯡ ꯑꯌꯨꯛꯀꯤ ꯄꯣꯊꯥꯅꯕꯁꯤ ꯑꯉꯥꯡ 2 ꯑꯍꯨꯝ ꯁꯨꯝ ꯂꯥꯛꯅ ꯇꯝꯃꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯃꯣꯍꯟꯅ ꯄꯨꯊꯣꯛꯄꯤꯈꯤꯗꯅ ꯉꯁꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯄꯨꯁꯄꯔꯥꯅꯤ ꯑꯔꯕꯤꯟ ꯁꯣꯏꯕꯝ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯀꯣ ꯃꯌꯥꯝ ꯑꯣꯖꯥꯅ ꯃꯃꯤꯡ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯒꯁꯨ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯤꯈ꯭ರೆ ꯑꯣꯖꯥ ꯑꯗꯨꯒ ꯃꯌꯥꯝ ꯂꯝꯗ ꯑꯣꯖꯥꯅ ꯏꯁꯩ ꯁꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ DDKꯗ ꯑꯗꯩ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯤ ꯑꯣꯖꯥ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯑꯣꯖꯥꯅ ꯐꯪꯈꯤꯕ ꯑꯦꯋꯥꯔꯗꯁꯤꯡ ꯑꯩꯈꯣꯏꯅꯕꯨꯗꯤ ꯁꯛꯈꯪꯅꯒꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯅꯕ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯑꯦꯋꯥꯔꯗꯁꯤ 2000ꯗ ꯑꯩ ꯀꯛꯆꯤꯡ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯊꯥꯗꯣꯛꯆꯔꯒ 2000ꯁꯤꯗ ꯑꯩ ꯋꯥꯒꯥꯏ ꯂꯩꯔꯤꯉꯩꯗ ꯏꯟ ꯗ ꯐꯤꯜ ꯑꯣꯐ ꯂꯥꯏꯐ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯝꯕꯒꯤ ꯁꯦꯅꯤꯌꯔ ꯐꯦꯂꯣꯁꯤꯞ ꯍꯣꯜꯗꯔ ꯍꯥꯏꯗꯅ ꯑꯃꯈꯛ ꯐꯪꯖꯩ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 6 ꯑꯩ ꯆꯍꯤ 2 ꯐꯪꯖꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯃꯊꯪ ꯂꯥꯛꯄꯁꯤ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯤꯡꯒꯣꯜ ꯂꯩꯔꯒ ꯁꯤꯗꯁꯨ ꯂꯩꯖꯔꯤꯁꯤꯅꯤ ꯑꯗꯨꯒꯤ ꯃꯇꯦꯡꯁꯨ ꯈꯔ ꯌꯥꯎꯈꯤ ꯁꯤ ꯀꯩꯅꯣ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯀꯜꯆꯔꯅ ꯄꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯗꯨ ꯐꯪꯖꯈꯤ ꯍꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯑꯦꯋꯥꯔꯗꯁꯤꯃꯁꯨ ꯐꯪꯕꯤꯔꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯦ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯈꯤꯅꯤ ꯀꯥꯏꯅ ꯈꯟꯕꯤꯕ ꯂꯩꯒꯖꯥꯠꯅꯣ ꯑꯩ ꯍꯧꯖꯤꯛ ꯈꯟꯕ ꯂꯩꯖꯔꯤ ꯑꯩ ꯁꯨꯝ ꯑꯉꯥꯡꯁꯤꯡ ꯐꯖꯅ ꯁꯦꯝꯕꯤꯔꯝꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯐꯥꯎꯕ ꯌꯥꯎꯍꯟꯅꯤꯡꯕ ꯁꯤ ꯑꯣꯏꯅꯅꯕ ꯑꯩ ꯑꯉꯥꯡꯒꯤ ꯀꯟꯅ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯒꯥꯏꯗ ꯇꯧꯖꯩ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯀꯌꯥ ꯇꯝꯕꯤꯔꯤ ꯁꯥꯇ꯭ꯔꯁꯦ ꯍꯧꯖꯤꯛ ꯀꯨꯝꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯊꯥꯈ꯭ꯔꯤꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯇ ꯊꯥꯔꯤꯁꯤ ꯒꯣꯔꯃꯦꯟ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯑꯩꯈꯣꯏ ꯅꯤꯗꯣ ꯃꯌꯥꯒꯤꯁꯦ
ꯑꯁꯤꯗ ꯑꯉꯥꯡ ꯃꯔꯤ ꯃꯉꯥ ꯊꯥꯏ ꯀꯨꯝꯅ 6 ꯊꯥꯏ ꯀꯨꯝꯁꯤ 5 ꯊꯥꯏ ꯑꯃ ꯁꯦꯂꯨ ꯍꯥꯏꯔꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯑꯅꯧꯕ ꯇꯝꯕ ꯑꯃꯨꯛ ꯍꯧꯒꯠꯂꯦ ꯈꯔ ꯍꯥꯏꯗꯣꯔꯛꯑꯅꯤ ꯑꯁꯤ ꯍꯥꯏꯗꯣꯔꯒ ꯑꯃꯨꯛ ꯇꯝꯕ ꯍꯧꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯃꯅꯤ ꯇꯝꯕ ꯍꯧꯔꯛꯑꯦ ꯑꯗꯣ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯑꯐꯥꯎꯕ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯏꯁꯩꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯣꯖꯥ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯉꯁꯥꯏꯒꯤ ꯇꯝꯅꯤꯡꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯁꯥꯇ꯭ꯔꯗꯨꯗ ꯀꯔꯤ ꯀꯔꯤ ꯃꯒꯨꯟ ꯆꯦꯟꯕꯁꯦ ꯃꯊꯧ ꯇꯥꯏ ꯈꯣꯟꯖꯦꯜ ꯐꯖꯕ ꯕꯦꯕꯥꯔ ꯐꯖꯕ ꯂꯝꯆꯠ ꯐꯖꯕ ꯃꯌꯥꯝ ꯂꯩꯗꯣꯏꯅꯤꯗꯅ ꯃꯥꯅꯤ ꯑꯣꯖꯥꯅ ꯃꯥꯅꯤ ꯀꯔꯤ ꯃꯉꯣꯟꯗ ꯃꯥꯁꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗ ꯈꯪꯖꯩ 마기 워리 사가는 맛이 딴 파니 바로 아주 혼전지 파전이 파지로지 워리 사도 강해 그래서 이 마는 하르고 소르도 아니 이거는 그림 거위 하나 할 거는 에시 거위 에 간이 소르 거위 할 거는 엄마시 막건 야자우리 딴 자도 시 강해 세히시 거이나 ai 1974 dai karo second year pass tawga I second year dum tambi ha jari ba anu angang loine bi talent sengonda merit se khar li ada suk sem suk thoi da ba dum sei di pam jaba dum la browser lai lai adu sem thopul lai thoi do budaina madu thoi dum ha tharu ke o da taro do sei je do kana gum bakara na haiba di koi gi inborn quality ni masai pok da yarok pani ka hai ko ja madu khwai phai adu masai khoi na kamaina identify to kamaina khangi ba jana inborn quality si ai na kainum haiba da imon si hai wari sa kana na adu ti hai ko ne mo sa hayu sa ga hayu ga ko mo ta ble adi tan masing thirsu tan yengersu 1 2 3 4 1 hayu ane tambi ba ma tong tu heta ba ꯁꯨꯝꯕꯅꯦ ꯁꯔꯤ ꯌꯥꯎꯁꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯏꯁꯩꯒꯤ ꯁꯩꯁꯛꯄ ꯑꯃꯗꯤ ꯑꯣꯏꯖꯅꯤꯡꯕꯀꯣ ꯑꯗꯣ ꯃꯁꯥꯁꯦ ꯂꯝꯁꯤꯗ ꯂꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯃꯒꯨꯟ ꯆꯦꯟꯕꯗꯣ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯆꯦꯟꯗꯧꯔꯤꯕ ꯄꯨꯟꯁꯤ ꯑꯩ ꯏꯁꯥꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯁꯥꯎꯒꯟꯗꯕ ꯑꯗꯨꯒ ꯇꯨꯝꯕ ꯆꯥꯕ ꯌꯥꯝ ꯅꯤꯌꯣꯝ ꯅꯥꯏꯕ ꯆꯤꯟꯖꯥꯛ ꯐꯖꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯥ ꯅꯥꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯣꯠꯄ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯣꯠꯄ ꯌꯥꯗꯦ ꯁꯤꯃꯗꯤ ꯃꯣꯠꯄ ꯍꯥꯏꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯁꯤ ꯊꯝꯕꯗ ꯋꯥ ꯉꯥꯡꯕ ꯃꯣꯠꯄ ꯌꯥꯗ꯭ꯔꯦ ꯁꯥꯎꯒꯟꯕ ꯌꯥꯗ꯭ꯔꯦ ꯐꯤꯡꯕ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯌꯥꯝ ꯇꯞꯄ ꯇꯥꯔꯦ ꯃꯕꯨ ꯇꯞꯄ ꯃꯤꯅ ꯂꯥꯜꯂꯁꯨ ꯑꯩ ꯕꯣꯟꯗꯨꯉꯥꯏꯀꯣ ꯇꯞꯊꯕꯤꯌꯨ ꯑꯩ ꯁꯨꯃꯥꯏꯅ ꯈꯟꯖꯩꯀꯣ ꯑꯗꯣꯝꯕꯨ ꯑꯩꯅ ꯂꯥꯟꯈ꯭ꯔꯕ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯅ ꯃꯁꯤ ꯏꯁꯩ ꯁꯛꯄ ꯃꯤꯗꯨꯒꯤ ꯃꯒꯨꯟꯗꯨ ꯆꯦꯟꯕ ꯍꯦꯟꯒꯅꯤ ꯃꯁꯤꯗ ꯁꯥꯎꯕꯁꯨ ꯌꯥꯗꯦ ꯁꯥꯎꯔꯒꯗꯤ ꯁꯨꯔ ꯆꯥꯗ꯭ꯔꯦꯕ ꯇꯥꯟꯁꯨ ꯀꯥꯏꯔꯅꯦꯕ ꯐꯤꯡꯀꯠꯂꯨꯔꯗꯤ ꯏꯁꯩꯗꯨ ꯒꯨꯝ ꯆꯦꯟꯁꯤꯟꯈꯤꯗꯦ ꯏꯁꯩꯗꯤ ꯍꯦꯛꯀꯗꯧ ꯍꯦꯛ ꯖꯒꯥꯗꯤ ꯍꯦꯛꯇꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯀꯨꯝꯕ ꯃꯁꯤ ꯑꯗꯨꯝ ꯇꯧꯏ ꯁꯥꯎꯔꯗꯤ ꯑꯣꯖꯥ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯅꯕ ꯂꯥꯛꯆꯩꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯏꯁꯩꯁꯦ ꯄꯥꯝꯗꯤ ꯄꯥꯝꯖꯩꯕ ꯑꯗꯣ ꯑꯩꯈꯣꯏꯁꯤꯗꯤ ꯁꯛꯄ ꯌꯥꯔꯣꯏꯗꯕ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯖꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯒꯨꯔꯨꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯗꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯊꯣꯛꯄ ꯕꯥꯕꯥ ꯍꯥꯏꯅ ꯀꯧꯕ ꯊꯣꯛꯏꯕ ꯅꯨꯄꯥ ꯅꯨꯄꯤꯗꯨ ꯀꯔꯤ ꯍꯥꯏ ꯏꯁꯩ ꯊꯣꯛꯑꯣꯏꯗꯒꯦ ꯍꯥꯏꯕ ꯃꯀꯨ ꯂꯩꯌꯦꯕ ꯍꯣꯏ ꯃꯥꯏ ꯐꯥꯎꯕ ꯐꯥꯎꯕ ꯇꯣꯉꯥꯟꯕꯅꯤ ꯃꯥꯗꯤ ꯃꯥꯏ ꯏꯟꯋꯥꯟ ꯀ꯭ꯋꯥꯂꯤꯇꯤꯅꯤ ꯑꯗꯨ ꯏꯃꯥ ꯀꯧꯕ ꯊꯣꯛꯄ ꯊꯣꯛꯄꯅꯤ ꯆꯥꯎꯕ ꯇꯣꯏꯕꯨ ꯆꯥꯎꯕ ꯁꯟꯖ ꯄꯥꯡꯍꯜꯂꯣꯏꯔꯦ ꯇꯣꯝꯕ ꯁꯟꯖ ꯄꯥꯡꯍꯜꯂꯣꯏ ꯑꯗꯨ ꯁꯦꯝꯅꯕ ꯑꯣꯖꯥꯅ ꯁꯦꯝꯃꯒ ꯑꯗꯨꯝ ꯊꯣꯛꯄꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯗꯣ ꯀꯥꯡꯕꯨꯁꯦ ꯑꯩꯅ ꯇꯝꯕꯤꯗꯅ ꯐꯅꯌꯥꯝ ꯊꯣꯛ ꯏꯁꯩ ꯐꯖ ꯁꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯨ ꯑꯉꯥꯡ ꯇꯝꯕ ꯁꯛꯄ ꯌꯥꯎꯈ꯭ꯔꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯁꯤ ꯏꯂꯩ ꯂꯩꯇꯅꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯕ ꯑꯣꯏꯗꯣꯏꯅꯦ ꯏꯁꯩꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤ ꯃꯣꯠ ꯂꯧꯖꯅꯤꯡꯕꯅꯦꯕ ꯁꯤꯅꯀꯣ ꯍꯥꯏꯕꯗꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯃꯃꯜ ꯂꯩꯇꯅ ꯇꯝꯕꯣꯏ ꯇꯝꯗꯕꯣꯏꯀꯣ ꯈꯔ ꯑꯣꯇꯣ ꯇ꯭ꯌꯨꯟ ꯇꯧꯕ ꯀꯥꯏꯅ ꯑꯣꯖꯥꯀꯣ ꯀꯝꯄ꯭ꯌꯨꯇꯔꯗ ꯁꯦꯝꯗꯣꯛꯑꯒ ꯈꯣꯟꯖꯦꯜꯁꯦ ꯐꯖꯍꯟꯕꯒ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯇꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗꯨꯅ ꯍꯥꯏꯔꯞ ꯂꯥꯏꯚ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯖꯇꯒꯗꯤ ꯑꯗꯨꯃꯛ ꯐꯖꯕꯗꯤ ꯑꯣꯏꯗꯕ ꯈꯣꯟꯖꯦꯜꯁꯦ ꯑꯗꯨꯒꯨꯝꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯁꯨꯝꯕꯁꯦ ꯑꯣꯖꯥ ꯀꯩ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯃꯌꯥꯝꯗꯣ ꯀꯩ ꯍꯥꯏꯅꯤꯡꯕ ꯃꯁꯤ ꯑꯣꯏꯕꯖꯥꯠꯅꯤ ꯃꯗꯨ ꯑꯗꯣ ꯃꯁꯤ ꯏꯁꯩꯗꯨꯒꯤ ꯁꯟꯖꯗꯨ ꯁꯨꯔꯗꯨ ꯃꯥꯅ ꯄꯥꯜꯂꯤꯕ ꯃꯌꯦꯛꯇꯣ ꯏꯔꯩ ꯃꯌꯦꯛꯇꯨꯒ ꯃꯥꯅ ꯁꯛꯇꯣꯔꯛꯏꯕ ꯁꯨꯔꯗꯨꯒ ꯁꯟꯖꯗꯨ ꯍꯦꯛꯇꯣꯛ ꯍꯦꯛꯆꯤꯟ ꯇꯥꯗꯨꯒ ꯍꯦꯛ ꯃꯗꯨꯒꯤ ꯑꯦꯗꯥꯞꯇꯦꯁꯟ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯑꯦꯗꯥꯞꯇꯦꯁꯟ ꯑꯣꯏꯗ꯭ꯔꯒꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦꯗꯅ ꯑꯗ ꯏꯁꯩꯁꯤꯗꯤ ꯉꯁꯥꯏꯒꯤ ꯁꯥꯔꯤꯒꯝꯃ ꯉꯁꯥꯏ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯗꯨꯅꯤ ꯁꯥꯔꯤꯒꯝꯃ ꯄꯣꯠꯇꯨ ꯈꯪꯉꯗꯤ ꯔꯥꯒꯤ ꯀꯥꯟꯊꯣꯛ ꯀꯥꯟꯁꯤꯟ ꯇꯥꯟꯗꯨ ꯍꯩꯔꯒꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯉꯁꯥꯏꯒꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯔꯅꯤ ꯍꯥꯏꯔꯤꯁꯤ ꯄ꯭ꯔꯥꯝꯕꯣꯛꯁꯤ ꯑꯃ ꯂꯩꯔꯦ ꯁꯤꯒꯤ ꯏꯁꯩ ꯁꯟꯖꯁꯤ ꯅꯠꯇꯕꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯔꯅꯤ ꯁꯤꯁꯨ ꯍꯩ ꯌꯥꯏꯕ ꯌꯥꯗ꯭ꯔꯗꯣ ꯑꯗꯨꯗꯤ ꯃꯥꯒꯤ ꯁꯟꯖ ꯍꯥꯏꯕꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯞꯄ ꯅꯥꯏꯗꯦ ꯑꯗꯨꯝ ꯃꯈꯟ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯌꯥꯏ ꯏꯁꯩ ꯁꯨꯔꯁꯤꯗ ꯑꯗꯨꯅ ꯀꯗꯥꯏ ꯇꯥꯔꯛꯀꯦꯗ ꯁꯥꯔꯤꯒꯝ ꯇꯥꯔꯦ ꯇꯥꯟ ꯐꯕ ꯇꯥꯏ ꯁꯥꯔꯤꯒꯝ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯏ ꯄ꯭ꯔꯦꯛꯇꯤꯁ ꯀꯟꯅ ꯇꯧ ꯇꯥꯏ ꯑꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯏꯋꯤꯟ ꯃꯦꯛ ꯄꯔꯐꯦꯛ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯒꯨꯔꯨꯁꯤꯡ ꯇꯥꯛꯄꯤꯔꯝꯕ ꯉꯥꯛꯇꯅꯦꯕ ꯍꯣꯠꯅꯗ꯭ꯔꯗꯤ ꯊꯕꯛꯁꯤ ꯌꯥꯗꯦ ꯑꯗꯣ ꯃꯥꯒꯤ ꯐꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯇꯣꯃꯣꯁ ꯐꯥꯎꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯟꯐꯣꯔꯃꯦꯟ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯐꯥꯎꯗꯣꯔꯤꯕꯅꯦꯕ ꯑꯗꯣ ꯍꯣꯠꯅꯗ꯭ꯔꯕ ꯍꯥꯏꯁꯤꯃꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯤ ꯑꯗ ꯏꯁꯩꯒꯤ ꯑꯅꯦꯝ ꯑꯋꯥꯡ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯑꯩꯅ ꯉꯥꯡꯖꯔꯤꯗꯨꯅꯤ ꯃꯌꯦꯛ ꯈꯔ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯃꯅ ꯁꯟꯖ ꯑꯃ ꯄꯨꯊꯣꯛ ꯃꯌꯦꯛ ꯆꯞ ꯃꯥꯟꯅꯗꯕ ꯁꯟꯖ ꯆꯞ ꯃꯥꯟꯅꯕ ꯅꯠꯇꯕ ꯁꯟꯖ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯨꯊꯣꯛꯀꯗꯣꯏꯅꯤ
ꯑꯩꯗꯤ ꯆꯠꯂꯦ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯅꯤ ꯑꯗꯨ ꯑꯃꯅ ꯄꯨꯊꯣꯛꯀꯅꯤ ꯑꯃꯅ ꯑꯃꯨꯛ ꯄꯨꯊꯣꯛꯀꯅꯤ ꯁꯟꯖꯗꯤ ꯌꯥꯝ ꯍꯣꯡꯅ ꯄꯨꯊꯣꯛ ꯌꯥꯏ ꯍꯥꯏꯖꯔꯤ ꯁꯤ ꯃꯁꯤ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯦ ꯀꯔꯥꯏ ꯂꯥꯛꯀꯦ ꯏꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯌꯥꯝ ꯅꯩꯅꯕ ꯏꯁꯩ ꯃꯈꯜ ꯌꯥꯝ ꯇꯥꯕ ꯃꯤ ꯑꯣꯏꯕ ꯇꯥꯏ ꯀꯥꯕꯨ ꯀꯥꯕꯨ ꯌꯥꯔꯣꯏ ꯔꯣꯛ ꯁꯣꯡ ꯀꯔꯝꯍꯥꯏꯅ ꯁꯛꯏ ꯏꯪꯂꯤꯁ ꯁꯣꯡ ꯀꯔꯝꯍꯥꯏꯅ ꯁꯛꯏ ꯈꯨꯂꯪ ꯏꯁꯩ ꯀꯔꯝꯍꯥꯏꯅ ꯁꯛꯏ ꯑꯗꯒꯤ ꯅꯣꯠ ꯁꯪꯒꯤꯇꯣꯟ ꯀꯔꯝꯍꯥꯏꯅ ꯁꯛꯏ ꯑꯗꯒꯤ ꯄꯦꯅꯥꯏꯅ ꯀꯔꯝꯍꯥꯏꯅ ꯁꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯂꯥꯏ ꯍꯔꯥꯎꯕ ꯏꯁꯩꯅ ꯀꯔꯝꯍꯥꯏꯅ ꯁꯛꯏ ꯃꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯃꯥꯏ ꯕ꯭ꯔꯦꯟꯗꯨ ꯐꯖꯅ ꯁ꯭ꯇꯣꯛ ꯇꯧꯅ ꯊꯝꯗ꯭ꯔꯒꯗꯤ ꯒꯨꯔꯨ ꯑꯃ ꯑꯣꯏꯕ ꯍꯥꯏꯁꯤꯁꯨ ꯕꯦꯔꯥ ꯀꯥꯔꯛꯀꯗꯣꯏꯅꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯁ ꯑꯩ ꯑꯣꯖꯥꯁꯤ ꯁꯥꯔꯤꯒꯥꯎ ꯈꯪꯉꯦꯅ ꯑꯩ ꯂꯥꯛꯆꯔꯤꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯃꯁꯤ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯩ ꯍꯥꯏꯖꯔꯤꯁꯤ ꯃꯣꯏ ꯍꯥꯏꯔꯤꯕ ꯏꯕꯨꯡ ꯅꯠꯇ꯭ꯔꯒ ꯏꯕꯦꯝꯅ ꯁꯣꯝꯅ ꯇꯧꯕꯤꯕ ꯇ꯭ꯔꯦꯠꯇꯣ ꯑꯗꯨꯒꯤ ꯁꯩꯁꯛꯇꯨꯕꯨ ꯑꯩꯅ ꯍꯨꯟꯕ ꯅꯠꯆꯗꯕ ꯍꯥ ꯔꯥꯙꯦ ꯁꯥꯝꯅ ꯔꯥꯙꯦ ꯁꯥꯝ ꯁꯤꯅ ꯅꯣꯠ ꯁꯪꯒꯤꯗꯣ ꯁꯩꯁꯛꯅꯦꯕ ꯁꯤ ꯍꯥꯏꯅ ꯅꯣꯠ ꯁꯪꯒꯤꯗꯣ ꯍꯨꯟꯕ ꯅꯠꯇꯦ ꯑꯩꯅ ꯍꯩ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯁꯩꯁꯛꯇꯨ ꯋꯥꯅꯤ ꯑꯗꯨ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯈꯔ ꯏꯁꯥꯗ ꯇꯨꯡꯁꯤꯜ ꯂꯩꯔꯒꯗꯤ ꯃꯈꯜ ꯃꯊꯦꯜ ꯄꯨꯊꯣꯛꯄꯗꯨ ꯀꯣꯝꯃꯤꯗꯅ ꯄꯣꯠꯇꯨ ꯃꯈꯜ ꯌꯥꯝꯃꯒꯗꯤ ꯑꯃꯈꯛꯇ ꯁꯨꯝ ꯈꯪꯕꯗꯤ ꯌꯥꯗꯕ ꯂꯩ ꯒꯨꯔꯨ ꯑꯣꯏꯕ ꯍꯥꯏꯁꯤ ꯑꯣꯖꯥ ꯑꯣꯏꯕ ꯍꯥꯏꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯁꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯕꯤꯔꯣ ꯑꯣꯖꯥ ꯇꯨꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯏꯁꯩ ꯄꯨꯊꯣꯛꯀꯦ ꯀꯥꯏꯅ ꯈꯟꯕꯗꯤ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟꯁꯦ ꯀꯔꯤ ꯂꯩꯕꯤꯖꯥ ꯍꯧꯖꯤꯛ ꯑꯩ ꯈꯔ ꯑꯩ ꯑꯇꯣꯞꯄ ꯈꯔ ꯍꯣꯠꯅꯖꯒꯦ ꯂꯩ ꯁꯨꯒꯨꯔ ꯑꯅꯧꯕ ꯁꯦꯝꯕ ꯈꯣꯠ ꯇꯧꯔꯒ ꯑꯩꯁꯤ ꯀꯔꯤ ꯅꯝꯕ ꯈꯣꯠꯄꯁꯨ ꯇꯧꯒꯦꯅ ꯈꯟꯕ ꯂꯩ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯁꯤꯗꯁꯨ ꯍꯥꯏꯗꯣꯛꯆꯅꯤꯡꯗ꯭ꯔꯤ ꯑꯩ ꯄꯥꯡꯒꯜꯁꯨ ꯆꯍꯤ ꯌꯥꯝꯃꯛꯄꯅꯤꯅ ꯄꯥꯡꯒꯜꯁꯨ ꯈꯔ ꯍꯜꯂꯤ ꯍꯥꯏꯖꯔꯤꯕ ꯆꯍꯤ ꯍꯧꯖꯤꯛ 80 ꯃꯄꯨꯡ ꯐꯥꯒꯗꯕ 4 ꯃꯟꯒꯨꯝꯕ ꯑꯗꯨꯃꯥꯏ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯏꯁꯥ ꯁꯦꯡꯕꯒꯤ ꯏꯁꯩ ꯁꯛꯄ ꯇꯝꯕꯤ ꯉꯝꯃꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯅ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯐꯝꯗꯤ ꯑꯣꯖꯥ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯒ ꯇꯧꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯤꯕꯅꯦꯕ ꯑꯣꯖꯥꯅ ꯇꯧꯅꯤꯡꯕ ꯚꯤꯖꯟꯗꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯁꯛꯈꯪꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯑꯐꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯈ꯭ꯔꯕ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯇꯝꯕꯤ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯗꯤ ꯂꯩꯕꯒꯦ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯨꯔꯒ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯟꯕ ꯂꯩ ꯊꯝꯐꯝꯗꯣ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯔꯨꯔꯒ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯕꯒꯤꯗꯤ ꯃꯣꯏ ꯁꯔꯀꯥꯔꯗ ꯂꯥꯎꯊꯣꯛꯄ ꯍꯥꯏꯈꯤꯕꯁꯨ ꯂꯩ ꯑꯗꯣ ꯃꯁꯤ ꯍꯦꯛꯇ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯥꯒꯤ ꯄꯤꯕ ꯌꯥꯕ ꯆꯍꯤ ꯍꯨꯝꯐꯨ ꯍꯦꯜꯂꯕ ꯀꯥꯡꯕꯨꯗꯤ ꯊꯥꯡ ꯁꯨꯒꯦꯔꯥ ꯏꯁꯩ ꯁꯛꯒꯦꯔꯥ ꯖꯒꯣꯏ ꯁꯥꯒꯦꯔꯥ ꯀꯥ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯨ ꯄꯤꯔꯤ ꯂꯨꯄꯥ ꯊꯥ ꯑꯃ 1,000 ꯄꯤꯅꯦ ꯀꯥꯏꯅ ꯍꯥꯏ ꯂꯥꯎꯊꯣꯛꯈꯤ ꯀꯥꯏꯅ ꯄꯉꯥꯡ ꯉꯥꯡꯅꯩ ꯑꯗꯣ ꯑꯩ ꯊꯣꯏꯗꯣꯛꯅ ꯃꯗꯨ ꯏꯄꯥꯅ ꯊꯣꯏꯗꯣꯛꯅ ꯊꯤꯔꯨꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯃꯗꯨꯝ ꯇꯧꯏ ꯑꯩ ꯁꯨꯝ ꯇ꯭ꯌꯨꯁꯟ ꯇꯧꯔ ꯍꯤꯡꯖꯕꯁꯤꯗ ꯑꯩ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 5,000 ꯑꯃ ꯇꯔꯨꯛ ꯁꯨꯝ ꯇꯥꯟꯖꯕ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯔꯁꯥ ꯄꯣꯠꯁꯥ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯆꯥ ꯊꯛꯆꯕ ꯈꯣꯠꯆꯕ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯏꯁꯩꯒꯤ ꯇꯝꯕꯤꯅꯕꯒꯤ ꯄꯨꯡ ꯖꯟꯇ꯭ꯔ ꯁꯦꯝꯕꯅꯆꯤꯡꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯩꯕꯅꯆꯤꯡꯕ ꯁꯣꯝꯗ ꯁꯨꯝ ꯃꯦꯟꯅꯔꯒ ꯁꯨꯝ ꯂꯩꯖꯕꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯅ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯔꯤꯅꯦꯕꯀꯣ ꯑꯣꯖꯥ ꯑꯗꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯣꯖꯥꯀꯣ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯊꯧꯅꯥ ꯂꯩꯒꯗꯒꯦ ꯀꯔꯤ ꯃꯒꯨꯟ ꯆꯦꯟꯒꯗꯒꯦ ꯀꯔꯝꯍꯥꯏꯅ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯑꯩꯅ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯇꯧꯖꯔꯤꯕ ꯂꯝꯕꯤꯁꯤꯗ ꯆꯠꯄꯤꯅꯤꯡꯕ ꯑꯉꯥꯡꯁꯤꯡ ꯏꯆꯜ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯒꯦꯅ ꯈꯟꯕ ꯇꯥꯔꯗꯤ ꯃꯤ ꯅꯨꯡꯁꯤꯍꯟꯕ ꯂꯨ ꯅꯥꯟꯕ ꯆꯥꯕ ꯊꯛꯄ ꯅꯤꯌꯣꯝ ꯅꯥꯏꯕ ꯑꯗꯨꯒ ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄ ꯑꯗꯨꯒ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕꯅꯆꯤꯡꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯟꯕ ꯑꯣꯖꯥꯗꯒꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯑꯣꯏꯖꯕ ꯐꯪꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯈꯟꯊꯕ ꯑꯗꯨꯒ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝ ꯀꯨꯞꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯑꯩ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯍꯥꯔꯣꯟꯁꯤꯡ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯁꯤ ꯂꯥꯏꯟꯁꯦ ꯄꯥꯝꯕꯤꯕ ꯀꯥꯡꯕꯨꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯐꯖꯕ ꯄꯥꯎꯖꯦꯜꯅꯤ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯖꯥꯅ ꯁꯛꯄ ꯅꯨꯡꯉꯥꯏꯖꯕ ꯑꯗꯣ ꯏꯁꯩ ꯃꯇꯦꯛ ꯃꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯣ ꯀꯔꯝꯕ ꯑꯔꯣꯏꯕꯁꯤ ꯀꯔꯝꯕ ꯑꯣꯖꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯆꯒꯅꯤ ꯄꯥꯝꯖꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯅ DDKꯗ ꯁꯛꯆꯈꯤꯕ ꯂꯥꯏꯁꯣꯟ ꯏꯁꯩ ꯑꯃꯇꯪ ꯑꯩ ꯁꯛꯆꯒꯦ ꯍꯧꯖꯤꯛ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ DDK ꯏꯝꯐꯥꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯃꯌꯥꯝꯅ ꯇꯥꯕꯤꯕꯁꯨ ꯐꯪꯕꯤꯒꯅꯤ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯒꯦ ꯁꯛꯎꯗꯕ
pu sakudaba taibang mapu khurum jena khoya thambalda khurum jena khoya thambalda kaidabu leiriba kaidabu loliba thijari nangbo taibang lai kona sakudaba taibang mapu Swari sumilep sage yang ngai je jasan ramon ozagi achin ba matam yam ma kai thok pidana ozana ozade ge khuna khangjani ma yam ma khangba khangjabagi damak hana hana ISTB gi mai ke degi thagar ba phongduk chari ozagi tungi punsi dasu ozana ningli ba khudimak mai pa poyo matung dasu ozaga wari batai sanana bagi tanza do logjereke ngasi gi damak tadi ISTB na puthok chaba kanglei pa ki mani mireng tabiru punamakpo arun lana khurumjani